MOIRANG Municipal Council ki casual staff daily wages amadi master role da thabak tauriba singe tha mapan ki Tolop Pithoktaba Dagi MOIRANG da LEIBA office ase Sho Lonshinkhibaga Loinana office ki gate MAMANG da Wakat Meepham Chathakhre Wakat Meepham aduda no pay no work aikoi ware Tolop Pithokpiu matam sana Tolop Pithokpiu amadi cease work strike haina THABAK placard kya sezinaki Wakat Meepham aduga mari Loinana MOIRANG Municipal Council ki staff amana hai casual staff daily wages amadi master role da thabak tauriba sing ase nungayai phaba imung ki miyoi amata nate makoina tauriba thabak sing ase miyamna pining daba amot akai sing adu khundoktuna MOIRANG Municipal Council ki manungda leiripa mapam sing MOIRANG Kaitel MOIRANG Namkai amadi tourist spot oiriba mapam sing ase luna nana thamduna ngasi fawba lakle tha mapan pharaklabat fawba tolop pidna thamliba ase mari lainaba department na yangsinduna pithoknaba hotnabiyo pot chai tangkhalakpa asena council ase da thabak tawriba singda hena awaba oire council ase ke thabak tawbuna atopa thabak tawduna sel tanbagi matam su fangdre maram aduna tolop pithoktriba phawba MOIRANG Municipal Council ke office Sho Lonshinkhibaga Loinana thabak lepagi khongjang ase sangsinbani haina su mahang makha takhe Uji aku isi waktu kut HP malam di kai kunai matam da. MOIRANG Municipal Council ki koi daily ki oiba koi wa amat tau duna lagi bani na. Atau pa koi ki oiba income tanah bagi damak ta koi atau pa pesa tanah bagi damak ta su koi. Satu pa hai tu pangam de. Malam tu na koi kamai tau duna koi hingo hai bani. Koi staff sings. Yang war. Manipur ko mena am tandi miyeng jambi raga. Aku ina war iba si kita ko hindi ro. Hoji wajai maman su yang tange. Wajai maman tang wajai maman raga. Aku marak sida sara nama sapa marak sida lagi. Koi lagi iba sing staff sings. Aku mesti akan wara. Koi kerana habudi yawe. Adu bahari iba sing sina kari ahin bat pasata laga na imung ku betaki habada. Waktu kut hana. Lalu yaga di mari lain nama department ki authority na tu pun tamda miyeng jambi tu na. Pergi thama pan. Yang laba thama pan saya. Itu tanah lagi ba salary saya. Atu pun tamda itu pina bahai tu na. Mari lain nama department ki authority sing kuning cincin jari.